You're a superhero. Audio Jungle. Kayno, asidi lay. Kayno, ngau bro. Nang namin kay kauge. Aigira, Angobi, Noigide. Aigina Apang. Magina layna. Nati, Aigi Ming, I have go. Kayno, sisiga daw duba. 예, TV 너무 다이브나티. Noy diyan phazare, khajaladi. Adubudine ibema. Ay shune ngawro ngawba nupa gaydo yam pammi. Adubune hostel sida layba nupa. Kwak manba manane ay se ko sen senadana lay. Kusuga se loy musali mo. Hello guys, ngasi hojik aina phone tawdojina Nikki mayamna ihulda apang na habdo apang kawbudo. Ado ai video call tawbuse kaya experience laite duna soikhiba yaorabasu mayam ngakpiyu. Ado ay muna phone tawrage. Yeah. Lose it. Hello? Nikki? Oh, Nikki, 좀 얌 짬나 사나 지금. Hoi. 너 민지가 많이 떡지게. Tingol lady halamdoy malida. 그노 아이 혹시 그노네 봐. 6 semester 까이 능데. Ay graduation budi logre adu jajo ay chahi di khara naw. 오. Chahi 24 budi ran tawri. 24 ran tawri야. 아두데 이제 이거 나요. 아도 민지 아빵 나가 오네 누가도 말해봐. Kasu dai ne dum ko. 아한바 비디오 콜 tawrakpasida sum experience ka laitane ije soigadrana pakhatlebago. Hoi. Ado phone wari sana jida ahanba tawkan jida isayam saksale. Kai sai saksale no. Hudu na ying. Sumay to. Auraga mina phone trok jai gi tali chunta ni open. Asing ba ai di yam nungai reba. Hek tawrak kanjida. Ado apang ai wahang sum hang bahor ke bako cham na dum free wena kunna jeba. Hoi. Apang kai lam dei no. Ai se la pu patera dai. Lafupa tera. Hoi. Go hauji kai honari ga. Adi se graduation lo challe aduga topa ka shudu do bodi hona de jibida da ko grooming class yauri yo jagyanan kita. Ado sum ihul gi matang da ju hangake adagi personal oi ba khara ju hangake. Hoi. Kisai ko yam nai. Ai yuki. Ihul yauri je kamani yauri no. Aise hambada makeup tam balas bane bata gyanan gida. Aise makeup course sum class ta punba khotpa koi ojale ga sum punba da tum ai gi mawung do. Ai di khara sum nokal le phagi kumba si yam taw gan balai minna bada imana bi go. Hoi. Ala da ga na swana website sam taw duri. Mani yaw si khosi di hai bada kai ro sa doi no hai bi dai khang de mo ko. Ado han episode 1 ni ka sing da shooting chat pa kan ji da adu da khang ai je. Min na pang ni ata ka suma taw doi ko. Kaya kang di ba haba shooting ko chat pa do. Haan ba ko ay as kayo kang put chalini dum chalini. Hoi adagi apangi kaino language ay tari ne khol hai je ko. Ta abada su yam nungai ba. Ado mi atai gina atopa sumaina ming mayam ama ai kaya tare dinku adu da sangrila hoi gi ju angobi kaina dumaina dum kaure dana. Ado nangonda apang na korbo jede kai phao. Ala mata da as kayo da min gi do so hai na gi dre na dum hai da ga nan da. Ni nok na me ka shukal no na dum hai. Ado adum character jingji su yam nungai ba ko nange. Hoi. Ado aina sum like gumba adagi ab gumba sum pai kanda samje asang bom ui ba. Aina hire ni mingonda. As aina ihulda
ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯄꯤ ꯌꯥꯎꯔꯤ ꯃꯌꯥꯝꯁꯤꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯑꯃ ꯎꯏ ꯑꯄꯪ ꯁꯥꯏꯗꯣ ꯃꯁꯝ ꯁꯥꯡꯉꯀꯥꯟꯗ ꯊꯤ ꯐꯖꯩꯅꯦ ꯍꯥꯏꯕ ꯑꯗꯣ ꯁꯝ ꯀꯛꯊꯠꯈ꯭ꯔꯤꯔꯣ ꯅꯠꯇ꯭ꯔ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯁꯝ ꯀꯛꯊꯠꯈꯤꯕꯅꯦ ꯑꯣ ꯁꯝ ꯀꯛꯊꯠꯈꯤꯕꯗꯩ ꯇꯦꯟ ꯇꯦꯟ ꯑꯗꯨꯝ ꯅꯪꯒ꯭ꯔꯦ ꯍꯣꯏ ꯑꯣ ꯍꯧꯖꯤꯛꯁꯦ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯌꯨꯝꯗꯒ ꯄꯥꯟꯊꯣꯛꯄꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯑꯉꯥꯡ ꯈꯔ ꯂꯛꯅ ꯄꯨꯛꯂꯩ ꯂꯩ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯃꯤ ꯀꯩ ꯃꯁꯤ ꯑꯁꯤꯅ ꯔꯨꯇꯤꯟ ꯑꯣꯏꯔꯦ ꯍꯣꯏ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯦ ꯀꯩꯀꯩ ꯇꯧꯔ ꯂꯦꯟꯕꯤꯒꯦ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯦ ꯑꯁ ꯒ꯭ꯌꯥꯟꯒ ꯉꯥꯎꯗ ꯍꯤꯡꯒꯣꯜꯒꯁꯦ ꯍꯤꯟꯖꯥꯡ ꯄꯨꯡꯊꯥ ꯊꯥꯔ ꯄꯣꯠꯅꯤꯗ ꯑꯣ ꯇꯧꯐꯝ ꯈꯪꯗꯗꯅ ꯏꯆꯤꯜ ꯏꯅꯥꯎꯗꯤ ꯀꯌా ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯅꯨꯄꯥ ꯑꯅꯤꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯣ ꯑꯍꯜ ꯑꯣꯏꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯑꯩꯅ ꯑꯣꯏꯗꯣꯏꯅꯣ ꯃꯌꯥꯏ ꯑꯣ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯂꯨꯅ ꯇꯧꯔꯦ ꯂꯨꯅ ꯇꯧꯔꯤꯔ ꯀꯥꯡꯖꯩ ꯑꯣꯏꯔꯤꯔ ꯈꯪꯗ꯭ꯔꯦ ꯑꯍꯟꯗꯩꯁꯨ ꯃꯈꯥꯗꯩꯁꯨ ꯄꯨꯡꯀꯥꯎꯗ ꯄꯪꯌꯩꯗ ꯌꯩꯁꯟꯅꯔꯛꯑꯕ꯭ꯔꯕ ꯄꯪꯌꯩꯗ ꯌꯩꯁꯜꯂꯛꯇꯅ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯁꯤ ꯅꯠꯇꯕ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯗꯤ ꯏꯍꯨꯜꯁꯦ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯝꯗꯧꯕꯒ ꯂꯩꯕ ꯑꯇꯣꯞꯄ ꯅꯝꯗꯧꯕꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤꯗꯤ ꯃꯌꯥꯝꯁꯨ ꯑꯝꯇ ꯊꯦꯡꯅꯗꯕꯅꯤꯅ ꯄꯥꯎ ꯏꯁꯦ ꯀꯩꯝ ꯈꯪꯗꯦ ꯑꯣ ꯑꯗꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯍꯨꯜꯒꯤ ꯍꯟꯗꯛꯀꯤ ꯁꯤꯖꯟ 1ꯗꯤ ꯂꯣꯏꯈ꯭ꯔꯦꯗꯅ ꯍꯣꯏ ꯑꯗꯣ ꯁꯤꯖꯟ 2ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯛꯇꯣꯏꯖꯥꯠꯅꯣ ꯑꯗꯨꯗꯗꯤ ꯂꯨꯍꯣꯡꯗꯣꯏꯖꯥꯠꯂꯣ ꯁꯤꯖꯟ 2ꯗ ꯂꯨꯍꯣꯡꯉꯔꯣꯏꯗ ꯑꯣ ꯍꯥꯏꯗꯤ ꯀꯥꯏꯅꯈ꯭ꯔꯦꯗ ꯑꯣ ꯑꯇꯣꯞꯄ BF ꯑꯃ ꯑꯣꯏꯅ ꯊꯤꯔꯒꯦ ꯑꯗꯣ ꯋꯥꯔꯤꯗꯤ ꯈꯪꯗꯦꯀꯣ ꯑꯩꯅ ꯁꯨꯝ ꯍꯥꯏꯕꯅꯤ ꯁꯤꯗꯤ ꯀꯔꯤꯒꯤ ꯑꯣꯏꯕꯖꯥꯠꯅꯣ ꯑꯩꯈꯣꯏꯒꯤ ꯍꯩꯆꯦꯞꯅ ꯑꯇꯣꯞꯄ ꯌꯦꯡꯈ꯭ꯔꯤꯁꯤꯕꯣ ꯁꯝ ꯁꯥꯡꯕ ꯄꯥꯝꯃꯛꯄ ꯑꯣꯏꯕꯖꯥꯠꯅꯤ ꯃꯥꯏꯁꯦ ꯃꯊꯪ ꯍꯧꯖꯤꯛꯇꯤ ꯁꯝ ꯁꯥꯡꯉꯕ ꯅꯠꯇ꯭ꯔꯣ ꯁꯝꯁꯦ ꯍꯧꯖꯤꯛꯁꯦ ꯃꯊꯪꯗꯤ ꯁꯥꯡꯉꯤ ꯌꯥꯝ ꯁꯥꯡꯕꯗꯤ ꯅꯠꯇ꯭ꯔꯤ ꯑꯣ ꯑꯗꯨꯗꯤ ꯃꯥꯏꯁꯦ ꯑꯣꯟꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯇꯥꯟꯖꯥꯗꯤ ꯂꯩꯅꯦ ꯈꯪꯗꯦ ꯑꯗꯨ ꯃꯌꯥꯝꯒꯤ ꯀooperation ꯏꯍꯨꯜ ꯅꯝꯃꯤꯟꯅ ꯈꯣꯠꯄꯗꯗꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯈꯣꯠꯄꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯣꯏꯅꯕꯁꯦ ꯂꯣꯏꯅ ꯅꯨꯡꯉꯥꯏ ꯂꯣꯏ ꯅꯨꯡꯉꯥꯏ ꯂꯣꯏꯅ ꯑꯩꯒꯨꯝꯅ ꯁꯨꯃꯥꯏꯅ ꯐ꯭ꯔꯤ ꯐ꯭ꯔꯦꯡ ꯂꯣꯏꯅ ꯑꯣꯏꯅꯩ ꯈꯪꯗꯦ ꯂꯣꯏ ꯅꯨꯡꯁꯤ ꯍꯣꯏ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯆꯍꯤꯁꯨ ꯂꯦꯡꯒꯥ ꯉꯥꯛꯇ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯍꯣꯏ ꯍꯣꯏ ꯃꯥꯅꯦ ꯑꯗ ꯏꯍꯨꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯃꯇꯥꯡꯁꯦ ꯀꯩ ꯑꯣꯏꯒꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕꯁꯦ ꯎꯝ ꯑꯩꯅ ꯌꯥꯝ ꯅꯣꯛꯑꯒ ꯗꯥꯏꯂꯣꯛ ꯑꯝꯇ ꯉꯥꯡꯕ ꯉꯝꯈꯤꯗꯕ ꯁꯨꯇꯤꯡ ꯑꯃꯈꯛ ꯌꯥꯎꯈꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯀꯔꯝꯕꯒꯤ ꯑꯣꯏꯗꯣꯏꯅꯣ ꯍꯩꯁꯦꯞꯇ ꯆꯦꯟꯕꯩ ꯃꯇꯥꯡꯗ ꯄꯤꯊ ꯅꯧꯊ ꯁꯥꯟꯅꯗꯅ ꯑꯃꯨꯛ ꯂꯩꯔꯦ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯣ ꯑꯩ ꯆꯠꯂꯝꯃꯒꯦ ꯆꯠꯂꯦ ꯉꯥꯏꯈꯣꯕ ꯑꯁ ꯊꯥꯗꯣꯛ ꯍꯣꯏ ꯍꯣꯏ ꯈꯥꯗꯤꯅꯦ ꯆꯥꯝꯃ ꯅꯪ ꯊꯥꯔꯁꯦ ꯅꯨꯡꯁꯤꯅꯕꯗꯤ ꯑꯃꯨꯛꯈꯛꯇꯅꯤ ꯊꯨꯡꯅꯗꯣꯏꯁꯦ ꯊꯥꯗꯣꯛꯑꯝꯃ ꯉꯁꯤꯗꯤ ꯑꯩ ꯅꯪ ꯂꯥꯛꯑꯣ ꯃꯗꯨꯒꯤ ꯏꯍꯨꯜ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯇꯤꯟ ꯀꯥꯡ ꯃꯥꯟꯕ ꯅꯪꯊꯣꯛꯄ ꯌꯥꯎꯗꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯇꯤꯟ ꯀꯥꯡꯒ ꯊꯤꯟꯕꯤꯅꯨ ꯍꯥꯏꯔꯦ ꯅꯪ ꯀꯩꯗꯧꯗꯣꯏꯕ ꯍꯥꯏꯔꯦ ꯅꯪ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯑꯩꯅ ꯏꯖꯔꯁꯅꯅꯦ ꯏꯅꯥ ꯀꯃ ꯂꯣꯏ ꯆꯥꯏꯀꯣ ꯆꯦꯒ ꯈꯠꯅꯕꯒꯤ ꯅꯨꯃꯤꯠꯀꯤ ꯁꯨꯇꯤꯡꯁꯦ ꯑꯩ ꯅꯣꯛꯃꯟꯗꯅ ꯗꯥꯏꯂꯣꯛꯁꯦ ꯉꯥꯡꯕ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯗꯥꯒꯤꯅꯅꯒ ꯑꯩꯉꯣꯟꯗ ꯐꯨꯏꯕꯀꯣ ꯍꯥꯏꯗꯤ ꯃꯣꯏꯅ ꯀꯩꯝꯇ ꯉꯥꯡꯉꯛꯇ꯭ꯔꯁꯨ ꯃꯣꯏ ꯃꯁꯛꯇꯣ ꯎꯕꯗ ꯑꯩ ꯑꯗꯨꯝ ꯅꯣꯛꯅꯤꯡꯕꯗꯣ ꯍꯥꯟꯅ ꯗꯦꯔꯣꯗꯤꯗꯩꯒ ꯅꯣꯛꯅꯤꯡꯕꯩꯕ ꯍꯣꯏꯅꯦ ꯑꯁ ꯑꯗꯨꯒꯤ ꯑꯗꯨꯒꯤꯗꯣ ꯁꯨꯝ ꯃꯤꯈꯩꯅ ꯈꯪꯗꯦꯕ ꯋꯥꯅꯦꯕ ꯑꯌꯦꯡꯕ ꯑꯩꯅꯗꯤ ꯈꯪꯉꯦꯕ ꯑꯗꯨꯒꯤ ꯁꯤꯟꯗꯣ ꯑꯩꯁꯦ ꯅꯣꯛꯐꯦꯠ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯑꯩꯗꯤ ꯅꯣꯛꯄꯁꯦ ꯊꯤꯡꯕ ꯉꯝꯗꯦꯕ ꯑꯗꯨꯝ ꯌꯥꯝꯅ ꯑꯗꯨꯒꯤꯗꯨꯗꯁꯨ ꯌꯥꯝ ꯐꯥꯎꯕꯤꯒꯤ ꯇꯥꯏꯞꯅꯤ ꯑꯁꯦꯡꯕꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯁꯦꯡꯕ ꯈꯪꯗꯦ ꯑꯁꯦꯡꯕꯗꯗꯤ ꯇꯧꯗꯣꯏꯗꯤ ꯃꯥꯟꯗꯦ ꯇꯧꯒꯨꯝꯁꯦ ꯍꯌꯦꯡ ꯏꯍꯨꯜꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯊꯣꯛꯑꯦꯅ ꯑꯃꯨꯛ ꯍꯥꯏꯅꯔꯛꯇꯅ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯌꯥꯝ ꯅꯍꯥ ꯑꯣꯏꯅ ꯆꯦꯟꯗꯣꯏꯅꯤꯗꯅ ꯍꯩꯆꯦꯞꯇ ꯍꯣꯏ ꯑꯗꯨꯒꯤ ꯔꯣꯜꯗꯨꯗꯤ ꯑꯗꯨꯝ ꯏꯁꯥꯅ ꯅꯨꯡꯉꯥꯏꯅꯦꯅ ꯈꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯑꯅꯧꯕ ꯑꯃ ꯄꯤꯅꯤ ꯑꯅꯧꯕ ꯑꯃꯗꯤ ꯑꯗꯨꯝ ꯄꯤꯕꯀꯣ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯗ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯊꯥꯖꯗꯕ ꯁꯨꯃꯥꯏꯅ ꯆꯦꯟꯈ꯭ꯔꯅꯤꯁꯦ ꯑꯗꯣ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯑꯗꯒꯤ ꯆꯤꯡꯉꯒ ꯄꯨꯕ ꯑꯃ ꯌꯥꯎꯗꯥꯏꯅꯦ ꯍꯣꯏ
ꯑꯗꯨꯗꯗꯤ ꯀꯩ ꯐꯥꯎꯕꯤꯒꯦ ꯍꯥꯏꯗꯤ ꯔꯣꯜꯗꯣ ꯅꯝꯅꯕ ꯍꯣꯠꯅꯕꯗ ꯀꯩ ꯏꯁꯥꯗ ꯍꯩꯅꯗꯕ ꯑꯗꯒꯤ ꯅꯣꯛꯅꯤꯡꯕ ꯈꯣꯠꯄ ꯑꯗꯨꯝ ꯊꯦꯡꯅꯕ꯭ꯔꯕ ꯌꯥꯝ ꯊꯦꯡꯅꯩ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯑꯩ ꯁꯤꯒꯤ ꯆꯦꯟꯕꯒꯤ ꯁꯤꯟꯁꯦ ꯑꯩ ꯁꯨꯈꯪ ꯈꯪꯗꯦꯕ ꯈꯪꯗꯀꯥꯟꯗ ꯍꯌꯦꯡꯁꯦ ꯁꯨꯇꯤꯡ ꯆꯠꯂꯅꯤ ꯍꯥꯏ ꯀꯥꯟꯗ ꯇꯥꯒꯦꯔꯅ ꯁ꯭ꯀ꯭ꯔꯤꯞ ꯊꯥꯔꯛꯄ ꯀꯥꯟꯗ ꯑꯩꯅ ꯄꯥꯕ ꯆꯦꯟꯕꯒꯤ ꯁꯤꯟꯁꯦ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗ ꯑꯩꯅ ꯇꯥꯒꯦꯔꯅ ꯁꯤ ꯆꯦꯟꯕꯒꯤ ꯁꯤꯟꯁꯤꯗꯤ ꯑꯁ ꯑꯩ ꯌꯥꯝ ꯍꯩꯅꯔꯣꯏꯗ ꯑꯩꯗꯤ ꯁꯨꯝ ꯌꯨꯝꯗ ꯂꯩꯕꯗꯁꯨ ꯅꯨꯄꯥ ꯃꯆꯥꯒꯤ ꯇꯥꯏꯞ ꯇꯨꯝꯅ ꯁꯨꯝ ꯂꯩꯕꯗꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯌꯥꯝ ꯆꯪꯁꯤꯜꯂꯒ ꯆꯦꯟꯕꯤ ꯈꯣꯠꯄꯤ ꯀꯥꯟ ꯇꯧꯕꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯩꯅꯖꯗꯕ ꯔꯤꯌꯦꯂꯤꯇꯤ ꯑꯣꯏꯅ ꯊꯣꯛꯄꯒꯨꯝ ꯈꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯌꯥꯝ ꯍꯩꯅꯗꯕ ꯑꯗꯨꯒ ꯑꯗꯨꯝ ꯇꯧꯗ ꯌꯥꯗꯕꯅꯤꯅ ꯃꯥꯟꯅꯕꯗꯤ ꯇꯧꯈ꯭ꯔꯦ ꯍꯣꯏ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯕꯕꯥꯒ ꯉꯥꯡꯅꯕꯒꯤ ꯃꯇꯥꯡ ꯀꯩꯀꯩꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦꯀꯣ ꯍꯣꯏ ꯌꯥꯎꯋꯦ ꯑꯎꯟꯄꯣꯠꯀꯤꯗꯔ ꯀꯩꯅꯣ ꯃꯥꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯎꯟꯄꯣꯠ ꯀꯩꯀꯩꯗꯤ ꯂꯥꯡꯗ꯭ꯔꯦ ꯍꯥꯏꯗꯤ ꯍꯤꯆꯝꯅ ꯑꯇꯣꯞꯄ ꯌꯦꯡꯈ꯭ꯔꯕꯅꯤꯅ ꯍꯣꯏ ꯂꯥꯡꯗ꯭ꯔꯦ ꯑꯎꯟꯄꯣꯠꯁꯦ ꯂꯩꯁꯥꯕꯤꯃꯨꯛ ꯁꯥꯔꯛꯈꯤꯗꯣꯏꯖꯥꯠꯂꯣ ꯂꯩꯁꯥꯕꯤ ꯈꯪꯗꯦ ꯂꯩꯁꯥꯕꯤ ꯁꯥꯔꯛꯇꯣꯏꯔꯥ ꯅꯨꯄꯥ ꯁꯥꯔꯛꯇꯣꯏꯔꯥ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯏꯍꯨꯜꯒꯤ ꯁꯤꯖꯟ 2ꯁꯤꯗꯤ ꯀꯔꯝ ꯀꯥꯟꯗꯒꯤ ꯅꯝꯍꯧꯗꯧ ꯃꯥꯟꯒꯦ ꯁꯤꯖꯟ 2ꯁꯦ ꯂꯣꯛꯗꯥꯎꯟꯁꯦ ꯂꯩꯔꯝꯗꯗꯤ ꯍꯥꯟꯅ ꯊꯥꯗꯣꯛꯑꯗꯕꯅꯦ ꯑꯗꯣ ꯂꯣꯛꯗꯥꯎꯟꯁꯦ ꯁꯨꯝ ꯂꯩꯔꯤꯈꯩꯗꯤ ꯁꯨꯇꯤꯡ ꯃꯤ ꯄꯨꯟꯕ ꯈꯣꯠꯄ ꯌꯥꯗꯕꯅꯤna ꯁꯨꯇꯤꯡ ꯇꯧꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯂꯣꯛꯗꯥꯎꯟ ꯂꯣꯏꯔꯒ ꯑꯗꯨꯝ ꯇꯥꯔꯅꯤ ꯃꯈꯥ ꯇꯥꯕꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯟꯒꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯦꯔꯤꯌꯔꯁꯦ ꯁꯤꯒꯨꯝꯕꯁꯤꯗ ꯑꯗꯨꯝ ꯑꯥꯔꯠꯀꯤ ꯂꯝꯁꯤꯗ ꯑꯗꯨꯝ ꯆꯠꯊꯈꯤꯗꯣꯏꯔꯕ ꯑꯥꯔꯠꯀꯤ ꯂꯝꯁꯤꯁꯨ ꯁꯨꯝ ꯆꯠꯀꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯑꯦꯝ ꯑꯃꯁꯨ ꯂꯩꯖꯩ ꯑꯗꯨꯁꯨ ꯐꯪꯅꯕ ꯑꯗꯨꯝ ꯍꯣꯠꯅ ꯆꯠꯃꯤꯟꯅꯔꯒꯦꯅ ꯈꯜꯂꯤ ꯍꯣꯏ ꯑꯗꯨꯗꯤ ꯇꯟꯖꯥꯁꯦ ꯂꯧꯖꯔꯒ ꯀꯔꯤ ꯑꯦꯝꯅꯣꯗꯣ ꯈꯪꯖꯍꯧꯔꯒꯦ ꯑꯩ ꯍꯥꯏꯗꯣꯛꯅꯤꯡꯗꯕꯅꯦꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯇꯝꯊꯣꯔꯛꯑꯣ ꯃꯤꯅ ꯈꯪꯗꯣꯛꯈ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯛꯅꯔꯛꯀꯅꯤ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯍꯥꯏꯅꯕꯅꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯄꯥꯝꯖꯕ ꯑꯦꯝꯁꯤꯗꯤ ꯃꯤꯉꯣꯟꯗ ꯌꯥꯝ ꯍꯥꯏꯗꯣꯛꯑꯣ ꯄꯨꯔꯥꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯑꯗꯣ ꯂꯥꯏꯟꯗꯨꯃꯗꯤ ꯈꯪꯍꯜꯂꯝꯃꯒꯦ ꯑꯣ ꯌꯥꯏ ꯑꯩꯁꯦ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯨꯗꯤ ꯊꯦꯡꯅꯁꯦ ꯍꯣꯏ ꯌꯥꯏ ꯊꯦꯡꯅꯁꯦ ꯑꯩꯁꯨ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯁꯦ ꯌꯥꯝ ꯄꯥꯝꯖꯩꯑꯕ ꯑꯗꯨꯅ ꯃꯇꯝꯗꯣ ꯌꯧꯔꯀꯥꯟꯗ ꯑꯝꯇ ꯊꯦꯡꯅꯁꯦ ꯍꯣꯏ ꯌꯥꯏꯌꯦ ꯍꯣꯏ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯑꯩꯅꯒ ꯈꯜꯂꯝꯕꯗꯨꯒꯀꯣ ꯍꯣꯏ ꯇꯧꯊꯣꯔꯛꯏꯁꯤꯒ ꯑꯗꯣ ꯌꯥꯝ ꯅꯣꯛꯀꯜꯂꯝꯃꯤꯔ ꯍꯣꯏ ꯑꯩꯁꯨ ꯅꯣꯛꯄ ꯈꯣꯠꯄꯁꯦ ꯌꯥꯝ ꯄꯥꯝꯖꯩꯑꯕ ꯑꯩꯗꯤ ꯅꯣꯛꯏꯒꯩ ꯌꯥꯔꯦ ꯏꯁꯩꯒꯨꯝꯕꯒꯗꯤ ꯁꯛꯇ꯭ꯔꯣ ꯏꯁꯩꯁꯦ ꯁꯟꯅ ꯊꯧꯔꯤ ꯇꯠꯀꯦ ꯇꯧꯕ ꯈꯔ ꯈꯔꯕꯨꯗꯤ ꯁꯛꯏ ꯏꯁꯩ ꯄꯥꯝꯗ꯭ꯔꯣ ꯏꯁꯩ ꯄꯥꯝꯃꯦ ꯁꯛꯄ ꯍꯩꯇꯕꯅꯤ ꯇꯥꯔꯒ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯔꯛꯀꯦꯔꯕ ꯏꯁꯩꯁꯦ ꯁꯟ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯂꯩꯅꯦ ꯁꯤꯅꯦ ꯌꯥꯝ ꯀꯤꯔꯤꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯐꯦꯠꯇꯪ ꯄꯥꯝꯖꯕ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯛꯑꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯛꯂꯛꯑꯁꯨ ꯌꯥꯏ ꯀꯔꯤ ꯏꯁꯩ ꯁꯛꯇꯣꯏꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯏꯍꯨꯜꯗ ꯌꯥꯎꯕ ꯏꯁꯩ ꯑꯃ ꯂꯩꯗꯥꯏꯅꯦ ꯀꯔꯝꯕ ꯏꯁꯩ ꯀꯩꯅꯣꯒꯤ ꯃꯣꯏ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯏꯁꯩ ꯑꯃ ꯀꯔꯤ ꯀꯥꯎꯔꯦꯅꯦ ꯏꯁꯩ ꯑꯃ ꯏꯍꯨꯜꯒꯤ ꯑꯃ ꯂꯩꯔꯝꯃꯤꯗꯨꯔꯣ ꯑꯗꯨꯗꯣ ꯈꯤꯇꯪ ꯉꯥꯡꯊꯣꯔꯛꯑꯣ ꯈꯪꯕ꯭ꯔꯕ ꯑꯗꯨꯗꯣ ꯃꯀꯣꯛ ꯑꯍꯧꯕ ꯈꯔꯗꯤ ꯐꯥꯏꯌꯦ ꯌꯥꯏꯌꯦ ꯁꯛꯊꯔꯛꯑꯣ ꯁꯤꯡꯒꯔꯅ ꯑꯃꯨꯛ ꯁꯥꯎꯔꯛꯇꯅ ꯌꯥꯅꯤꯌꯦ ꯁꯟ ꯑꯝꯇ ꯌꯦꯡꯈꯤꯒꯦ ꯑꯀꯣꯏꯕꯁꯦ ꯍꯣꯏ ꯍꯣꯏ ꯁꯛꯂꯛꯑꯒꯦ ꯃꯇꯦꯛ ꯈꯤꯇꯪ ꯁꯛꯂꯛꯑꯒꯦ ꯃꯇꯦꯛ ꯈꯤꯇꯪ ꯍꯣꯏ ꯅꯨꯆꯥ ꯑꯃ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯥꯠꯆꯩ ꯃꯥꯗꯤ ꯑꯩꯒꯤ ꯏꯁꯥꯅꯧꯅꯤ ꯑꯩꯅ ꯃꯥꯒꯤ ꯃꯥꯟꯖꯅꯤ ꯏꯃꯥꯕꯨ ꯎꯔꯨꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯏꯊꯛ ꯏꯔꯥꯡ ꯍꯧꯔꯤ ꯅꯨꯡꯉꯣꯜꯂꯛꯂꯦ ꯊꯃꯣꯏꯁꯦ ꯌꯥꯔꯦ ꯑꯍꯣꯡꯕꯅ ꯊꯜꯂꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯅ ꯍꯦꯛ ꯂꯥꯏꯚ ꯊꯥꯕꯗ ꯁꯤꯖꯤꯟꯅꯕ ꯏꯁꯩꯅꯤ ꯁꯤꯁꯦ ꯑꯗꯨꯝ ꯌꯥꯝ ꯑꯍꯥꯟꯕ ꯇꯥꯕꯗꯗꯤ ꯑꯩ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯕꯀோ ꯑꯗꯨꯒ ꯁꯨꯝ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯇꯥꯔꯛꯄꯗꯩꯗꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯕ ꯏꯁꯩ ꯑꯃ ꯑꯣꯏꯔꯦ ꯁꯤꯁꯦ ꯍꯣꯏ ꯁꯨꯝ ꯏꯪꯅ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏ
nungai. Hoi ai isai sum sakpa khotbada adum si sai je dum season nei sakda yam nungai ado sumaina Niki Elias Apang azu isai je sakpirak paje yam nungai je hatare ado sum question je mathang mathang hang pagi koi personal kitang changa ke ba Hoi. jadi relationship status se kamain to girige Relationship ki matang je ai di pura nil. oh Aduga pura nil din ate crush ama dile. eh Ado so ai gi friend circle da. Okay. Ai na tumi na crush sa bai wa. oh masadi khangde bida tindi dinaraga Tina basunate. aya Ai gi friend circle da di yaw re ba. oh Aduga pura close friend din na ba. oh Ai na tumi na sa ba. crush tu na mu crush osalla ding wain tong ni Crush na crush ka wa shala di. Khang de la. Bidar bi thom doi ma. Ara wa tin man wa gi ko. oh Hoina break up wa ta doi ma. adu di crush ka je waitung na basung ya yadre ni tawri ji de Yadra. crush oina leijage nangju aingonda henjala kanu habi type ne ba Man. ado wari je sum sanarak paju makha sum tatharak pa yam nuai ado aina keno dagi pangdagi kitang koi last oina amtang hangjarang ge bako ade request tawba adu do joy soy na yabiro Ehool gi dialogue amtang tawbiram ningjing agadi yamna pamba Matik am tang tora ke. Hoi, matik am- Pura di ka ba. hoi hoi adum hapet manana tawrasu ye Hoi, ai na mit gai wa di. oh Agai matang ga hai bem nungai bi ba. hoi tawbiro Tara ge. Nok ta bi khang ngol lo ga nok lo ko. hoi Ai chen na si la ji am ka chen la ji har pa kan ai na khum doi ne ba. Chen lo na. Han ba chen ba gi ba ta mit na ka lam kai ngai ta han ta ka chen la di. Akhoi ni ma gi pa na lo ha to khran ni. Thank you. Anirak kita sing na chening de ba Hoi, chen ni de. Mit na ka lam kai mi ani ma kai di ki ja lai. yam nungai ram dong male Ehool ke ke nam gi ba jing je dai mi jing du gi response ke ke su am nungai ram dong male Hoi, loi na nungai. Na nungai. ado board ta keno kaap khi budo board ta premium oina kaap khi dana Hoi. adu dadi mayam gi response kamain to edo mayam tilam badu da ke ke fawi Akhoi se numit ama de 27 hang de pa kan na nunga maram mo ga mu de thok re ko. Hoi. De thok ra matung da de 29 da mu tau go ne ba. Ado 29 na tau go je akhoi mi je atu mai ka su tha jaru de ba tu yam tin ge ne ha tin numit ama su kai ga ba ni na. hoi Report ta ka pa ni lu negative ka men yam la pa yaw gi ba. hoi hoi comment ta keno to gi youtube ta Hoi, ado na. Mana ka su tha jaru ba di lai te do ma yang no shi bi ga Mana mi tin biram ba do khang ga thamoi da akhoi na tau jaru ba wa jaru ba sing se mai pa e na khai ne. Hoi. Aduga da ge nan bu jo ko na yang la lu shi ki. ya yam nungai sumaina Niki ga wari chana jabaje ado ngasi gi oina di swada lo chinjarage mathang tan chabjing da adum edi phone tok jarage Hoi. adum makha tana loina ji yaje hajarake Hoi. hoi adudi yam nungai re aina hangbada chitha ba henjan gi ba kotpa ngakong aksin tawnaraga saida lusalje Hoi. Bye-bye. hoi bye thamna video jing bi khre do video je yam nungai ram gani na khalle Niki busu yam thagat chari ai gi video sibu mapung phan bi bagi damakta ado Niki gi la kador ba punside hen mai pak po oibiu aduga meyam na su hena thodu endok na khangna ba misa ma oibiro aduga adungi punsida oige khalliba punchigi pandam dusu oiba ngambiu haibase ai site gi thamjari amuka najari thank you Niki matam pumnamakna mayam gi seba tawba ngambiu haibase thamjarga ngasi oina di video si matang soida lusinjari matang gi video da thengnar sing bye